FIFA Under-17 Women's World Cup ke squad Laothokpada Manipur dagi Nupimacha 8 Yaore. India na yumbu oiduna laklibo October 18 dagi 30 fawba pangthokadaba FIFA Under-17 Women's World Cup ke India team ge member 18 na saba squad ngarang laothokre. Squad aduda Manipur dagi sanaroi Nupimacha 8 Yaore. India team ge squad ta yauraba Manipuri sanaroi sing adude goalkeeper da Bishnupur district ke Phubala dage Mona Lisa Devi Moirang Them, Thobal District ke Ingorok Mayai Lekai dage Melody Chanu Kaisabne, Defender da Bishnupur District ke Moirang Konjengbam Lekai dage Silky Devi Hemamne, Midfielder da Thobal Haukha Maning Lekai dage Babina Devi Lisamne, Forward da Bishnupur District ke Manung Chanba Khoirenta Khunau dage Linda Kom Sarto, Imphal East District ke Kagwa Huidrom Lekai dage Rezia Devi Laisram amasung Yumnam Khunau dage Celia Devi Loktong Bamne. Indian team gi member kun mathoi na saba squad adu ngarang team masigi head coach Thomas Denerbe na Laothokpada ne FIFA Under-17 Women's World Cup asigi fixer gi Group A da Yumbu India, USA, Morocco amasung Brazil ga sanaga ne. Yumbu India na World Cup asigi haudokpa numitta Bhubaneswar ge Kalinga Stadium da USA ga sanaduna haudokka ne. Yumbu India gi ani suba masung ahum suba match na Stadium asimakta da mathang sina lakliba October 13 amade 13 sanaga ne. Team India gi squad Laothokpada duga mari lenana head coach Thomas Denerbe na hai FIFA Under-17 Women's World Cup ta India asi amukta saruk yakhidre masi aikhoi gi oina de tongan ba ball game ama oigadawre adubu handak ahanbo oina yumbu oiduna saruk yagadawriba se India gi oina de World Cup asigi damak team India na ningthina sem saba loire haiba utnabage top khudong saba mane loinana team India bo top team amatana maithiba piba ngamandana ba hotnaga ne mahak na makhata na hai World Cup asigi damak sanaroi Nupimacha singna khwaidagi maru oiribade field hek changbaga khuding mag tungda thamduna game adu khakta da focus piba haibase ne Aikhoi gi tournament asida hanbo oina yawgadaba ne maram asina opponent sing dage pressure kaya lakani haibagi achouba thajaba leiri haina head coach na makha takhe khwaidagi maru oiribade pista phajaba performance adu utpa adu ne phajaba performance piba sina aikhoi gi khwaidagi maru ne team India gi sanaroi singna masada thajaba magaloina na wakhal choidana sanagani haibagi achet pa thajaba lei ngarang Laothokpada India team ge member kunmathoi gi apunba squad adu de Goalkeeper da Mona Lisa Devi Moirang Them, Melody Chanu Kaisam amasung Anjali Munda ne. Defender da Astam Oraon, Kajal Naketa, Purnima Kumare, Barsika amasung Silky Devi Hemam ne. Midfielder da Babina Devi Lisam, Nitu Linda Selja amasung Subangi Singha ne. Forward na Anita Kumare, Linda Kom Sarto, Niha Rezia Devi Laisram, Celia Devi Loktongbam, Kajol Harvard Disuja, Lavania Upadhya amasung Sudha Ankita Tirki ne. India na yumbu oiduna pangthokadaba yamna lemjaningai oiraba tournament ase laibak asigi state ahum haibade Bhubaneswar ge Kalinga Stadium da hokdoktuna Goa ge Margao ge Jawaharlal Nehru Stadium amasung Nabi Mumbai ge DY Patil Stadium da sanaga ne Aroi bada tabiriba pumnamakpu thagatjare